ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥꯍꯩ ꯊꯣꯡꯕꯒꯤ ꯔꯦꯁꯤꯄꯤ ꯑꯃ ꯇꯧꯖꯔꯒꯦ ꯃꯌꯥꯝ. ꯉꯥꯍꯩꯅꯤ ꯃꯌꯥꯝ. ꯉꯥꯍꯩꯁꯦ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝ. ꯍꯥꯟꯅ ꯐꯨꯠꯆꯗꯣꯏꯅꯤ, ꯑꯗꯨꯅ ꯃꯩꯁꯦ ꯒ꯭ꯌꯥꯁ ꯊꯥꯒꯠꯂꯒꯦ. ꯃꯌꯥꯝ ꯒ꯭ꯌꯥꯁ ꯊꯥꯒꯠꯆꯔꯦ. ꯈꯥꯡ ꯊꯥꯡꯒꯠꯂꯒꯦ ꯃꯌꯥꯝ. ꯍꯩꯖꯤꯜꯂꯒꯦ. ꯏꯁꯤꯡ ꯇꯧꯔꯒ ꯐꯨꯠꯇꯣꯏꯅꯤ ꯃꯌꯥꯝ. ꯃꯌꯥꯝꯗ ꯉꯁꯥꯏ ꯉꯥꯍꯩꯗꯣ ꯍꯥꯞꯆꯤꯜꯂꯒꯦ ꯃꯌꯥꯝ. ꯁꯤꯁꯦ ꯃꯤꯅꯤꯠ 5ꯃꯨꯛꯇꯪ ꯐꯨꯠꯇꯣꯏꯅꯤ. ꯌꯥꯝ ꯀꯨꯏꯅ ꯐꯨꯠꯂꯣ, ꯑꯗꯨꯒ ꯉꯧꯗꯣꯏꯅꯤ. ꯅꯍꯥꯟꯈꯩꯗꯤ ꯐꯨꯠꯇꯕꯤꯗ ꯉꯧꯋꯦꯕ ꯃꯌꯥꯝ, ꯑꯗꯣ ꯐꯨꯠꯂꯒ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯇꯧꯖꯕꯅꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯖꯤꯜꯂꯒ ꯌꯥꯝ ꯁꯨꯃꯥꯏꯅ ꯂꯩꯔꯦ. ꯁꯧꯔꯥꯀꯥꯟꯗ ꯃꯍꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ. ꯁꯤ ꯌꯥꯔꯅꯤ ꯃꯌꯥꯝ. ꯁꯤꯁꯦ ꯍꯩꯗꯣꯛꯑꯒꯦ ꯃꯌꯥꯝ, ꯑꯗꯨꯒ ꯊꯥꯎ ꯉꯧꯁꯜꯂꯒꯦ. ꯈꯤꯇꯪꯗꯤ ꯋꯥꯠꯂꯦ ꯃꯌꯥꯝ. ꯈꯥꯕꯩ ꯑꯃ ꯇꯧꯔꯒ ꯍꯥꯏꯐꯦꯠꯇꯪ ꯑꯣꯠꯀꯦ. ꯃꯌꯥꯝ ꯍꯩꯗꯣꯛꯑꯒꯦ, ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯦ. ꯈꯥꯡ ꯊꯥꯡꯒꯠꯆꯔꯦ. ꯁꯤꯗ ꯍꯥꯞꯀꯗꯕ ꯇꯤꯜꯍꯧ ꯆꯅꯝ, ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯩꯔꯦ ꯃꯌꯥꯝ. ꯑꯗꯨꯒ ꯃꯣꯔꯣꯛ ꯃꯆꯨ, ꯊꯥꯎ ꯍꯩꯖꯤꯜꯂꯒꯦ ꯃꯌꯥꯝ. ꯃꯌꯥꯝꯁꯤ ꯆꯅꯝꯁꯦ ꯑꯩꯅ ꯖꯤꯔꯥ ꯁꯨꯕꯒꯤ ꯁꯨꯖꯜꯂꯨꯔꯦ, ꯑꯗꯨꯅ ꯃꯆꯨꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦ. ꯃꯍꯥꯎꯗꯤ ꯆꯞ ꯃꯥꯟꯅꯩ, ꯃꯆꯨꯗꯨꯒꯤ ꯋꯥꯔꯤ. ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯨꯠꯄ ꯂꯣꯏꯔꯦ. Kayaknya kafe. Tilo udah memang oke kan. हम चनम से मुहाफ चल लग थादरिङाइदा खामेनसिमबो ब्लक थादर
ꯃꯌꯥꯝ ꯁꯤ ꯈꯥꯡꯁꯦ ꯅꯞꯁꯜꯂꯦꯕ ꯌꯥꯝ ꯉꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯃꯣꯔꯣꯛ ꯃꯆꯨ ꯀꯩꯀꯥꯁꯦ ꯃꯌꯥꯝ ꯄꯨꯂꯞ ꯑꯗꯨꯝ ꯍꯩꯖꯤꯟꯈ꯭ꯔꯒ ꯉꯧꯕꯗ ꯄꯨꯂꯞ ꯑꯗꯨꯝ ꯌꯥꯎꯖꯔꯅꯤ ꯃꯩꯁꯦ ꯈꯤꯇꯪ ꯂꯩꯊꯒꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯉꯁꯥꯏ ꯐꯨꯠꯈꯤꯕꯗꯣ ꯑꯗꯨꯝ ꯍꯩꯖꯤꯜꯂꯒꯦ ꯑꯃꯨꯔ ꯑꯅꯤꯔꯛ ꯐꯖꯅ ꯑꯣꯠꯄꯤꯔꯒ ꯃꯌꯥꯝ ꯁꯥ ꯃꯔꯣꯏ ꯊꯥꯎꯒꯗꯕꯅꯤ ꯀꯥꯎꯔꯦ ꯉꯥ ꯂꯩ ꯍꯥꯞꯄꯒꯦ ꯃꯌꯥꯝ ꯎꯁꯜꯂꯛꯑꯀꯥꯟꯗ ꯀꯥꯁꯜꯂꯦꯅꯦ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯒ ꯇꯧꯒꯅꯤ 이제 아루 ꯑꯃ ꯁꯣꯏꯕꯅꯦꯕ ꯑꯂꯨꯒꯤꯁꯦ ꯍꯥꯞꯆꯟꯈ꯭ꯔꯁꯤꯅ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯑꯦ ꯊꯣꯡꯕꯁꯦ ꯁꯥ ꯃꯔꯣꯏꯁꯦ ꯃꯌꯥꯝ ꯊꯥꯛꯆꯤꯜꯂꯒꯦ ꯉꯁꯥꯏꯒꯤꯗꯣ ꯁꯥ ꯃꯔꯣꯏꯁꯦ ꯊꯥꯛꯆꯤꯜꯂꯒꯦ ꯃꯌꯥꯝ ꯍꯩꯖꯤꯜꯂꯒꯦ ꯁꯥ ꯃꯔꯣꯏꯁꯦ ꯃꯌꯥꯝ ꯊꯥꯡꯒꯗꯕ ꯀꯛꯇ꯭ꯔꯦ ꯄꯨꯂꯞ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯦ ꯃꯄꯨꯝ ꯃꯄꯨꯝ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯦ ꯃꯌꯥꯝ ꯁꯥꯡ ꯁꯥꯡ ꯃꯤꯅꯤꯠ 4-5 ꯇꯧꯔꯗꯤ ꯃꯌꯥꯝ ꯂꯣꯏꯔꯛꯑꯅꯤ ꯃꯌꯥꯝ ꯂꯣꯏꯕ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯃꯤꯠ ꯃꯁꯂꯥ ꯈꯔ ꯆꯥꯏꯁꯤꯜꯂꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯃꯊꯦꯜ ꯑꯃ ꯄꯨꯔ ꯂꯥꯛꯆꯒꯦ ꯃꯌꯥꯝ